masa khanghandana lawmi lising amaga chani taramathoi gi mamingda yamlaba loan gi senpham sing bank dagi lokthoklam lei rally chatkre hairi Kamjong district ki tangkul hundung khulen dagi somi awungsi kawwa mioi amana lawmi lising amaga chani taramathoi dagi government gi oiba scheme sing gi kanaba pigani haina se chang sing khonggat laga masa khanghandana bank dagi yamlaba senpham sing loan oina lokthoklambaga mari leinana senari ba mioi asigi mathakta ain gi oiba cherak pigadabani haina ngasi ukhul district headquarter da yamlaba lawmi singna rally chatuna dabi tawkhre rally adu ngasi ukhul district headquarter gi town hall dagi haurba matung SP office tamna ke loinana additional SP ringting hongsui gi khuthangda SP da memorandum pisinduna thodok asida somi awungsigi mathakta FIR lawgadabani haina taksin khre hairiba mioi asina IDBI bank taki lawmi lising ama aduga Canara bank dagi lawmi chani taramathoi gi document sing saraga kisan credit card loan gi senpham asi lokthokhlambani hairiba loan gi senpham sing asi ngasidagina chahi tararong gi mamangda mioi asina lokthokibani loan gi senpham na lawmi amamamda lupa yang ni haidi khongjang asiga mari leinana joint action committee IDBI and Canara bank post loan gi convener Jairus GS na phongdokhibada makhogi maming da bank taki loan lawkhre habisi bank na loan gi senpham adu pithoknaba makhoida legal notice tharaklaba matamda khakta da khangkhibani thodok asta chenari ba Kamjong district ki tangkul hundung khulendagi somi awungsi apokpa laikhidraba angai awungsi hairiba mioi asina government na paikhatliba tongan ba scheme sing gi khudong saba sing adu pigani haina lawmi sing asidagi electoral identity card sing adu khongat khibani loinana document sing adu sijanaraga bank sing da submit tawkraba matung kisan credit card loan account gi senpham sing adu bank na beneficiary sing da sanction torakibani loinana senpham sing adu farmer sing gi ayaba amasung knowledge amata yaudana kaksu society gi khuthangda withdraw tawkibani adubu sasinaba se chang sing na makhoi gi maming da loan lokthokre habisi farmer sing di khangjade loan sing de haibagi legal notice laklaba khakta da khangbani maramaduna thodok asida chenari ba somi awungsi gi mathakta mari leinabu authority sing na ain go eba action lokhatnaba dabi tawri haidi Rongmai Naga area da Kukijo militant singna makhoi besana ba thabak paikhalibasi center na thengadabani haina RNCC na phongdorakle Kukijo militant group singna anouba khongthang ama oina western foothills singda mathau taba infrastructure singaloinana makhoi base semgat naba khongthang kya paikhalibasi khudak telephonaba Rongmai Naga council gi maikai dagi ministry of home affairs amasung madi leinaba singda akan bowa pham thamlakle lup asina thadropa cherol amana hairibana lal hauriba group kharana Rongmai tribe singna khundaba jaga da kilometer tare nipan sangna union government ga khusam naraga akhanaba thorang ama oina German road tiger road haina semgalakliba thorang asida su yamna kanna yaning da phongdorakle western foothills da khulai paiba mioi lising amarom lehanaba amasung nan manipuri khunda laita hanaba honabagi yauna jaga asida poppy plantation gi damak lam loksin naba honariba thorang si yumthang narbi community sing da lan tawbagi thawong ni thawong asina community sing gi marakta misunderstanding thoktuna inai tanabagi thawong sing phawa chatharakuna hanagu mamangai gi matamda community sing gi marakta awaba kaya mayok nakiba phiba madu lakpa yai maramaduna ministry of home affairs amadi mari lenaba sing gi maikai dagi region asida Kukijo militant sing na asigumba activities sing paikhatliba ase khudak tagi thingna ba khanghalle asigumba thawong sing asina Naga sing maroina Rongmai community sing gi integrity amasung security da akaiba thohalakpa yabana tumina lairoi haidi nong leptuna churakpadagi sing ningkhaiduna more lambi phaunadre haidi Manipur ki singi district sing da maroina Technopol district tangarang dagi nong leptuna chubana maram oiraga Imphal more lambi paring ki Technopol police station ki manung chanba more yoramdai manak khongkhang ki area da mafam ahom da sing ningkhaiduna hojit lambi phaunaba yadana leire thaudo ase ki matang da press na phangba pauna hai sing ningkhai ba mafam ani di yamna khudong thingai oide adubo mafam amadi sing dagi kintharakpa lebak sing na lambi pumba thinjankhre thaudo asina maram oiraga lambi adu da gari kya panduna leinari amadi lambi da paisinduna leiriba sing leibak sing lokthoknaba thabak kana chathari haidi leibak sinba thungna kauriba hayingi general strike ki sem saba loire haina Sotin Kumar na phongdokhre India da leiriba corporation amadi bank sing sanjau paiba sing da pithoktuna privatize tawriba se sinmi sing gi ichupa amasung naiheptuna thambi bani hairaduna haying July 9 da leibak sinba thungna pangthokadoriba general strike ki damak sem saba loire haina All India Trade Union Congress Manipur branch ki general secretary L Sotin Kumar na phongdokhre Imphal gi Irabot baban ngarang pangthokiba paw gi mifam amada mahana hai Manipur gi oina general strike asida tongan ba trade union association amadi federation singba lup ni phurong gi miyoi singna saruk yaduna khongjang changsin gani hairi
Myanmar military junta gi mathakta lal hauriba kuki lal hauba masal hatoknare ngamkhai lanthokna India da chenselakpa militant ama yauna mari turel da Iraq na dun sire hairi Myanmar gi sin state ta khulai matik sana paiba kuki militant masal gi marakta akan mong da khut thona rakpadagi kuki kya ngamkhai lanthokna India da chenselakpa leptri masing yamlaba kuki sing tiaw turel lanthoklaga Mizoram tamna chenselakpa da Chin National Defense Force CNDF ki member ahum yauna kuki masa mari sire haina report amana phondokli matam khargi mamandagi Chin state ta khulai matik chana paiba Chin National Army amasung CNDF ki marakta khut thona duna lakhibani CNA gi militant singna Chin state ta leiba CNDF ki maroiba kem ama khudum chansina bo honarakpadagi nakalani na kan mongda khut thona rakpaga loinana manak nakpada leiba miu singam khailan thoktuna India rom da chensilakibani hauji khut thona riba CNDF amadi CNA na Myanmar gi military junta maithiba pina bo honaduna lakhibani wafam khara da yanaba ngamdabadagi khulai paiba militant ani Mizoram wa tainana leiriba Myanmar gi Chin state ta khut thona ba horakhe maduda maram oiraga Chin state ta gi mioi lising mari rom Mizoram da chensilakpa laikhre Mizoram amadi Myanmar gi tainaba mafam da seliba tiaw turel lan thorakpa natana India rom da chensilakna ba atopa lambi leitaba maram na kuki singadu turel asida iroiraga lan thokna ba honarakibani hairi hauji Mizoram gi Samphai district ta Myanmar gi kuki lising mari rom na sangjapam lauduna leiri haina police ki report amana phongdokli Samphai district ki senior police officer amana agency da phongdokhibagi matungina Mizoram go lonaba khawami amasung Rikodar khungangi chensilakpa kuki phurukki mioi lising ani ga chanipan nifumanga Jokho Thar village ta hangdokpa relief camp singda changjapam lauduna leiri June 19 dagi hauraga Chinland Defense Force wal ngoram amasung Chin National Defense Force ki marakta khutthokna ba horakpadagi Chin state ta leramba kuki phurukki mioi sing paktakna na India rom da chensilakpa hauki Myanmar dagi chensilakba mioi sing gi masing thibada pikliba angang sing yaudaba maramna haujuk phawda mioi kya Mizoram da chensilakibagi haiba sabchana khangba ngamdri Mizoram gi Chief Minister Laldu Homa gi political advisor Lanmoa Puya Puntena Jokho Thar da hangdokliba relief camp singda chatuna Myanmar gi Chin state gi chensilakiba mioi singna haujuk leiriba phiba madugi matangda kupna yengsinki report amagi matungena makhatana khutthuna rapaga loinana CNDF na Chin state ta leiba CDF-S ki maroiba camp nipan khudum chansinba ngamle hairi CDF-S ki political wing oiriba Walmoram People's Organization gi lusingba amana phongdokhibagi matungena tongan ba camp nipan da leiramba CDF-S ki militant sing khulai thadoktuna surrender tawkhiba leite mafa matamna yadabadagi tangai fadana camp thadoktuna senkibani haujiksu CNDF ki mathakta khut thanaba khudong sabu tanja ngaiduna leiri haiki Texas ki Echao da Meeoi sikhre hairi akana mongda nong churakpadagi Texas ta khanghaudana Echao thorakpada Meeoi Meeoi sikhre laikhidraba singi manungda nupi masa kunga taret yauri youth summer camp amada sarugyaduna leiba nupi masa sing adu Echao na maram oiraga laikhidabani Texas ki governor Greg Abbott na Echao na awaban nanglaba mafam da helicopter hi amadi rescue personnel lising amaga satra yankai thajinduna mi kanba amadi mateng pangbagi thabak lokhalli haujuk phawda asiba hangsang Meeoi na phangba ngamle White House gi thadorokpagi report amagi matungina atuba matamda President Donald Trump na thaudok thokhomda chatuna Echao na awaban nanglaba miyamgi phibam yengsilagani National Weather Service ki report matungina lakadoriba numit singda makhatana nong kana churakpa yai sahi samagi manungda Texas ta atenba matamgi manungda ka hena kanna moongda nong churaktuna mafam kaya da ising thunjinbagi thaudo asi handakna ahanbani haujing mafam adda rescue operation chathari hairi Manipur lenga ki Jiribam da leba higher secondary school animak kang khong saire haidi clerical staff ama phawba leitre Bengali oja leitabadagi class tawkhidre haidi Manipur gi noksup thangba sanathong haina khangnariba Jiribam district ta leriba Manipur lenga ki higher secondary school animak kang khong saire irang na maram oiraga Borobekra higher secondary school ningthina salai khidre Jiribam higher secondary school su awat pana thalle oja leitabadagi class sung tawdaba phawba yaure haidi